Hajing tabir ba khoi punok pu image TV na taram na oksha bugal loina Brajesh Kumar na khurumjari ngasigi maroi ba pauda Dhanamanjuri University amadi Manipur Technical University da semwat sagat libasing Chief Minister N Biren na yengshin khre District Sports Association Kaksing gi ground sanabung ama oina semgat naba thabak paikhalakpa asi miyam gi dabak afaba thabak amani haina Kaksing AC gi MLA M Rameshwar na pondokre Masagi chahi Nepal khakta ngairibi ningthau khongjam Vasilishan iba Vasilishas tel sainaming thon ba lairik phomkhre loinara Mahakumbh Mela da ngasi mai chauna chakre Mapungoi pau lobirasi Prime Minister's Development Initiative for Northeast Region Scheme gi makhada Dhanamanjuri University amadi Manipur Technical University da semgot sagatli basing ngasi Chief Minister N Biren na lusingduna Education Minister yauni yangshin kre yangshin khongchat aduga mai leina Chief Minister na phongdok khibada DM College oina lerambadagi mayam gi matengdagi ngasi University oina lepangamle University ama oibagi lefam thokpasing oza yauna staff sing lingna leitaba yade masida infrastructure ningtina leiba haiba asisu tangai fade afaba mahiroi puthokpa ngamnanaba lengak asina school college singi infrastructure sing ningtina semnanaba thabak thorom sing paikhatli DM University amadi Manipur Technical University ani asida lupa crore humda ma changna 100 nauna semgat sagatpagi thabak kan chathari phongdoki DM University campus manungda laiba auditorium PG Boys Hostel PG Girls Hostel yauna semgat sagatliba building taruk loinana MTU ge campus ta paikhatliba semgat sagatpagi thabak thorom singsu Chief Minister amadi Education Minister na kupna yangsilamki afaba mahiroi puthokpa haiba si afaba infrastructure gi achoba mathau tai haina yangsin khongchat aduga mai leinana Education Minister Thongaljam Basant Kumar na phongdokladuna semgat sagatliba singi matangda wafam kyasu phongdokhi solution bi ana me ko moi de permission la hola library ga si phajana manung ma nana sab mayam si anu ko library ko gyan sange knowledge sange khangbam sange akhoi gi si Manipur da ko khara backup khitang bi academically focus bi ba educationally bi je khitang what pa dono bi ba aduna ne ko na education sector da yang ko na focus bi reise Khamaikai Light Vehicle Passenger Service Association da puba thangbangam loidaba demand to widanaba association asigi maikai dagi phongdorli Association asigi secretary na thadrok pachirol amana hai hojik oiriba laibaki irang na maram oirga association ni member khudingmak asuki matik awab anakaya mayok naduna leiribani Laikai gi senkhai thangba ngamdaba gari gi installation hunba ngamdaba amadi gari yarakta bada semba ngamdaba su yauri gari cheluraba su passenger laitabana sel phangdaba yumda hanjin basu kaya yaunari maram asina puba thangba ngamloidaba demand tawgidanaba miyam amadi laibaki oina chongthorokliba ichin inaw singi lup khudingda ningsinglakli adubu laibaki oiba thabak thorom sing lakpadadi gari oina di mateng pangani haijari ba wafam asi tabidrabadi steering paidabagi khongjang sangsingani hari Manipur lengak ki N Birenal chingba lengak asina paikhat liba war on drugs ki khongthang asigi saruk ama oina horak liba naha singbu mayai kaba nisadagi lapthok handuna masamo phaba tinjang kaijang daba tungi yumbi amamam oiba ngamnanaba sana khotnabada hena mai onsil hananabagi padamda khungang ama sanabung ama haiba padamda sanabung kaya semgat khraba matung district ki thakta afaba sanabung semgat nanaba thau paikhatlakpa asi miyam gidamak afaba thabak amani haina Kaksing SC MLA Mayang Lamam Rameshwar na phongdokre wafam asing asi DSA Kaksing gi ground bu matam chunaba sanabung ama oina semgat nanaba thau paikhatpa haunanaba Manipur Police Housing Corporation Limited ki engineer sing yauna chattuna yengchen baga loinana hojik Kaksing SC gi manungda paikhat liba tongan ba chokhat thorangi thabak thorom sing koina chattuna yengchen bagi khongchatta MLA Rameshwar na Paumi singda wangang leduna phongdokibani
MLA makha tarduna hai Manipur gi mafam kaya da sanabung kaya sengwat khro matung district ki thak ta afaba sanabung sing sengbat nanaba Manipur gi mafam 13 da sanabung sengwat nanaba Khangalakpada Kakching District ki oinasu District Sports Association DSA Kakching gi chanawung sengbat nanaba yawbirakpada natana lan leina chakhat thorangi thabak thoramsu lepya de haiduna Kakching ki manungda amadi Kakching AC ki manungda lambi thong ana layang sang amadi larik laisu gi lamda thabak thoram kya leptuna pakhat pirakpabu District asigi amadi Kakching asigi miyamgi mahut sinduna Chief Minister Biren bu thagat pa phongdok chari haike MLA na wakhata na phongdok pada Chief Minister and Biren na luching balangak asina ngasi Manipur bu machet ta na thugai na ba honarak liba kuki sing na talak liba separate administration gi wapom ngak thok tuna lakli mamang da lan asi karino haiba khangdabana aikoi amana amada chatluragasu Hojikti lan asi karino haiba khanglabanina aikoi punamakna amatta oina maitai samas asi kandaba kanbadana Manipur asi kanminasi loinana hanadagi 1961 gi mamangdagi Manipur da lairaklaba Manipur gi leijariba indigenous tribes sing asi punna kanminaduna punna chawkhat minaduna nungsinana ingna tapna laiminasi haike ngasi MLA Rameswar gi khongchat aduda lupa crore manga lak humfutaru lising humfuga started humwa thoi changna gallery cum fill and track yauna sengba kadoriba DSA ground Kakching mafam sing yangsinba yauna Kakching AC manungda paper block technology siznaduna semnanaba paikhatliba lambi sing loinana hojek jangbo Kakching na initiative loduna Kakching gi tongan ba civil organization singa khusamnaduna irum tuel tengbagi thabak Chathariba asida irum turel asibu lainga ki maikaidagi sengbat sagatnanaba minor irrigation gi engineer sing yauna satuna action minaki Pramari Naga Kuki Maite Hanadagi 1961 gi mamangda lairamba sing original indigenous tribes sing si kalaga na Manipur si abato ina lairaga anda aikoi punamak saukhet minasi santi da leminasi nungsina da leminasi haiba wafam kharasi thamaga siri nongthombam Biren Singh honorable chief minister bu thagat paga loinana kurumjari thank you Masagi chahi Nepal khaktangai bi piklebi ningthau kongjam Vasilishana iba Vasilisa Stel Saina mingthonba wari laik amangasi honabi matung ina Manipur Press Club ki thangjing hall da phongkhri larik phongbagi thorom adura Manipur Language Advisory Board Sahitya Academy New Delhi ki convener Professor Rajan Tojamba Huyen Lanpau Pausegi editor Maibam Dhanabir Maitai Center for Organization Research and Education ki president Dr. Laifungwam Devavartaroi Amadi IS retired ke Radha Kumar na athaiwa mitungnan sing oina saruk yaki thorom aduga mai lenana Manipur Language Advisory Board Sahitya Academy New Delhi gi convener Professor Rajan Tojambana phongdorpada yamna chahi nauriba angang amana wari larik iduna puthokliba asi thagat ningai ni Vasilisa Stel side balai asida pikliba angang asina kunai asigi miyam gidmak phawriba wakhalon singda ifam oiba wari singsu yauri maru oina Vasilisa na thengnariba experience sing adu wari oina ithokpani haike Begidi tongan ba tales makal mayam sing asida mioi ba ikoi samaj asida loinari ba wakal gi paring asida digi mahaki oiba tongan ma miyeng dagi mana sagat jaba wari gi asigumba saruk sing ase ngasi mahangna maki asigumba Vasilisa tales sana maming ton na pongdok jabni lamlai asigi manungda leiba chalauda maitai singi chatna kanglon utkadaba wafam oina sagadrba salai ipun from safam amadi itam turel khongbalda ingkhol koiribom fam lamlai asigi MLA KS ibom sane yangchenkrei mitei maitai gi puari nat chatnabi chakchai uthak yumlei keri yauna tongan ba hiram kaya yokatuna thamgadaba salai ipun from saba asida MLA na fangmaya wateng pangani haibagi thajaba thamki hangdun leiriba mongsong oina mangduna leiraba itam turel gi torbanda ingkhol koiduna chinjak mepal tang dananaba hotnariba dasu puning thawatki khongchat aduga mari leinana
Chalo Village Development Committee की Publicity Secretary E Sembana Chalo da Nauna Sagadar Basalai Ipun Pham Asi Sel Yamna Laiduna Sana Pandam Tambanati Mitei Kunai gi Oina Yamna Maru Oibani Kalaga Sana Honabani Lamlai Kendragi MLA KS Ibom Sana Sabada Achowa Todang Logani Takpirak Pada Committee gi Achowa Polum Ama Thang Thabire Salai Ipun Pham Sabat Lorak Pada Mitei Maitei gi Marai Chaithrak Chatnabi Nat Thigat Ningba Naha Thorak Pada Thirak Pham Mabham Oirgani Haiki Angel Children Hospital Uripoki Managing Director Su Oiriba Child Specialist Dr. Yaikomba Taurem Amasung YYWA YACSAL HTPDC Amadi Lionheart Club Kapunna Sinduna Free Mega Health Camp Amangasi Konthojam SCG Uremba Makha Mamang Lekai da Pangthoktuna Mafam Adugi Mioi Lising Kayada Ana Laing Khudong Chaba Fangankri Camp Aduda Medicine Surgery Orthopedic Pediatrics, Urology, Skin, Oncology, Eye, Gynecology, Radiology na chingba Department ki yauna makal kayagi super specialist Dr. Kayana Ana Layanki Panana Ultrasound, ECG, Uric acid test, Fibroscan, Hemoglobin test Pawa yauna makal kayagi test su lemda Tawi Khudong Sawa Fanganki Lona Anabasing da Hidak Langtak Sing su lemna Fanganki Kem aduga mari lena Dr. Yakombana Phongdorok pada Manipur gi hojik ori batangdu leita draba phibam asina miyam gi sel thung gi phibam da chauna chaitheng piri maram asina miyam na thengnari awaba asida bakhoi gi ana layeng bada angamba mateng fangnana bagi wakhalonda mega health camp asi pangthokpani camp asi hanadagi su hona tongan ba mafam kaya da pangthoktuna lakpagi makha chatrakpo oina pangthokpani hari MLA Haibasi Miam gi Award Apa Tauhan Ningliba Tabak Thoram Singh Mapung Fana Taunanam Gidabak Miam na Thagat Pa Miam gi Pakhaloini Mapunati Maram Asina Praja Miam ga Unanaba Pung Kunmari Chupna Thong Launa Hangdun Lei Haina MLA S Prem Chandra Hari BJP Kumbi Mandal Sindura Kumbi Kendra gi Manung Chana Leiba Ithai Polling Station 29/21 Amadi 29/25 Wangu Sandang Kongi Kendra Miamga Loinana Sakat Thorangi Tabak Thoram Singh Yauna Miamna Tauhaning Batavak Singh Matang da Kananainaba Yauna MLA na Kendra Asida Tarok Liba Tabak Singh da Apen ba Polak Padagi MLA S Prem Chandra da Gapuna Chatminaragani Haiduna Imung Marfudragi Mioi Chahum Hena BJP gi Lingan Jan Bagi Ngasi Pangthok Pathoramda Phongdokhibani MLA S Prem Chandra Makha Takhibda Miyam gi Apamba Singh MLA da Phongdokpiyo amadi madu thabakta onthoknanaba honagani Mahusagi Sana Lebak Manipur amukhana hanjilaknanaba hotnabada lengak Kaktana Yaroi Lamdam Sida Leminariba Bipung Kudimaki Achowo Thodang Lei Hairaduna Kumbi SCG Manungda Leriba Water Supply Kudimak Nongju Pantha Laktingaida Sem Saba Loshinduna Praja Miyam da Afaba Thatnanaba Ising Fanghalagani MLA na Lambi Thongi Matangda Pakhatana Haikibada Ithai Dam Dagi Laikhong Phaurga Manipur River Mapan da Chatpa Wango Salungkhong Amadi Wangu parking Phaubagi Thabak Suriba Asi Mars Phaubada Mapung Phana Loshilagani Phongdokhi Thoramduda MLA na CM HG card Amadi Mayum Makai Saba Ngamjadraba Singda Yum Sananaba Senfam Singh Su Khusinakhi Thoramduda Kumbi SC MLA S Prem Chandra AC Asigi Manung Dalaiba Gram Panchayat Mangagi Administrative Committee gi Chairman Singh CI Sanan Bidevi M Ibomsa P Bhaleshwar A Kesorjit Amadi TH Romesh BJP Kumbi Mandal gi Secretary W Thoiba Amadi Atai Maru Oiba Mioi Kyasu Saruk Yaki Maitai Amasung Maitai Pangal di Hojik Singda Kaduna Kundaba Yadribani Maram Aduna Aikoi gi lam asida aikoi yamna risky oiribani masida kanagumba kharagi Higai wada aikoi mayon leigumsi aikoi nungsinana satpa mathau tai haina PDA gi chairman su oirba Kerau SC MLA Lorembam Rameshwarna phongdokhre wafam asi youth
Guidance Club YGC Kairau Makting Maya Lekai Nona Saba Sanglen Honri Matung ina ngasi Sangaduna Miam the Kusinabagi Thorum the Atoy Mitungi Warol Pirduna MLA Lorembum Ramesur Maitaina Haikibani MLA Makatana Haikibada Hozik Matam Asida Huran Jinti Lutpat Amadi Gangi Tabak Mayam ama chatharakpa maramna lekai club sing yamna lingna leiba mathau tare tongan balup singdagi demand gumba laklabadi miyamna su lotsin bignu club singdana station singda pau pidna aikoi punna thengnaminasi haiki handak selga mai lenana tongan ba pham singda athoiba thokiba thodok sing adu yamna thamoi sokna nuaite asigumba huran sinthigi phataba thabak sing thoktana ba jak yon basing Tengnaminaba Amadi Club ki Nahasing Yamna Lingna Lehaningi Haruna Hojik Tokliba Mifaba Puba Huran Chinti Sing Toktanaba Laikai Club Sing Punsinduna Hotna Haningi Haikip Nasi Club Sangabagi Thorum Aduda MLA Lorembum Ramesona Atoiba Mitung YGC President Dr. Khatabudin Sahana Thormapu Amadi Ifal Iski Chief Medical Officer Dr. Lorembam Indira Devina Akanda Mitung Sing Oina Saruk Yaki. Ma kami dah nak menjalankan isu yang ada kita mahu, masih kira nak menjalankan masalah bagi masih kena menjalankan ada. Jadi yang aktif boleh mereka, mereka hasil mereka. Jadi yang nak menjalankan kau dia orang yang mereka marulah kau paman sini tak apa sehingga kelpulai dia marulah tanah pulai. United People's Front Manipur ngasi Imphal West manung chana leiba Phayeng High School gi relief camp ta lanjena duna leiba Mahirosing class 1 dagi 8 forward tam liba Board of Secondary Education Manipur da affiliate tawriba private school gi Mahirosing da lairik sing mateng pangkhre lairik yen thokpagi thoram aduda UPF Manipur gi President and Rupachandrana Manipur gi Government School sing da lairik tamliba Mahiroi sing da Manipur Board na lemna lairik piri adum oinwak private school da ming challuba Mahiroi sing di masi kudong sabasi fangde masi namaram oirga private school gi Mahiroi sing lairik suna leiba ngamdabagi awawa kaya mayoknare hairib awawa asidagi kharada oirebasu fananaba amasung education haibasi punsi amana hingbada masak mangal Thoan liba pambai amani highway pandam da thoramsi pangthokpani haiki Iramdam miyam gi apunba khorjai lof ima khor awang pasangbam kuno amadi site yokat kanglup sayoka tentha anina punna khusam naduna ngasi tentha khongbal da leiba tentha multiplex da taruksuba ningtham khonjal haina mingthonba sereng amadi wari masa pabagi thoram pangthokre Manipuri Khori Roll da Sereng Amasung Wari Masa Thak Wangkat Han Bahaiba Wakhalon da Pangthokiba Thoram Aduda Ima Kolgi President Dr. Singangbam Chandrakala Amadi Sayoka Tenthagi President Kartik Maiba Anina Punna Saidin Mapu Oina Saruk Yaki Thoram Aduda Sayokagi Secretary Sengoi Shanasamna Taram Opagi Warol Tamki Imal Holgi Secretary Wahengbam Roman Maitena Thoromgi Nungi Warol Tamki Thorom Asida Lup Ani Asigi Luploi Nupa Kun Nupi Tara Mangapuna Luploi Kuntra Mangana Sereng Amadi Wari Masasing Pathoki Thoromgi Manungsanna Morang Them Rajan Iba Krishna Premgi Sangyeng Haina Mingthonba Lairik Amasu Honoi Matung Ina Hongdoki Ngasigi Thorom Adugi Thagat Warol Imal Holgi Executive Member Sagol Sem Bilasinina Thamki All Manipur United Clubs Organization Amukogi Kuntrani Shiva Foundation Dega Mari Lenana Ngasi Nongpok Sanjenbam Kuno Imphal East District Sanjenbam Kuno Development Club SKDC na Sinduna Yaima Eye Hospital Khagem Pali Pankha Huidrom Laikai Kusam Narga Free Eye Camp Distribution of Spectacles ki thorom ama pangthokre thorom ase ayoki pung mapon makhai taba matam dagi pangthok hoki camp asida maru oina Yaima Eye Hospital gi and Anjali Optometry L Rishikanta Camp Coordinator Priya Optometry amadi makhogi staff sing mathang sina Rosni Ajay
Gaijinlu Yujilika Amasung Jessica na Saru Yabiduna Lemna Mid Layangba Amadi Anok Yantopi Tom Pangtoki SKDC Club ki Thomisina Lamdam Asigi Miyambu Ningtina Ngak Senduna Kem Asibu Mapung Fana Chathanaba Hotnabagi Thaudang Loki Thorom Asida Amukogi Vice President K. Helen Secretary Organization Laisam Christian Chandra Assistant Secretary Organization Y. Inausa Amadi ex member M. Premjit Elias Thabina Saruk Yaki Nasigimit Layang Bagi Kem Asida Nupa Nupi Puna Chambag Maripuna Ticket Kaktuna Layang Ki Layang Asida Matau Taba Spectacle Singsu Lemna Yantoki Third State Level Maths and Science Olympiad 2025 ta Makok Matang Tar Kraba Mahiroi Singi Prize Distribution Amadi NIT UG 2024 da Maipal Kraba Singbu Okpagi Thorum Ama Editrut Learning Solutions Private Limited na Sinduna North AOC da Labor Classic Hotel da Pangthokre Thorum Aduda Sandil District Deputy Commissioner Bayang Lambam Rajkumar Manipur Health Services Grade 3 Government of Manipur gi ENT Head and Neck Onco Surgeon Dr. Puspakishore Maibam NIT Orangal Biotechnology gi Sandan Kumar Amadi Edutrut Learning Solutions Private Limited ki Managing Director Lemapokpam Manimohona Atoi Mitunglan Sing Oida Saruk Yaki Manamatum Yantokpagi Thorum Aduga Bari Lenana Edutrut Learning Solutions Private Limited ki Managing Director Lemapokpam Manimohona Pongdorok Pada State Level Maths and Science Olympiad Sinbagi Maru Oiba Pandamdi Class 9 dagi Hoduna Mahiroi Singna Tungan ba competition sing Mayok Nanaba Hotnariba Adudagi Hena Hodaning bagi itil pinanaba competition asi pangthokpani loinana Mahiroi Singna asigumar competition kaya asi thengna duna makhatana NIT UG na singba tongan ba examination singda thengnaba ngamnanaba honahanba loinana Edutrut Institute na ngasi phawda NIT UG mai paklaba mioi chani gi mathakta puthokpa ngamkre masigi matung sahi ani asida NIT UG examination da rank Manga Fawagi Manung the Lakpa Mahirokya Ama Puthokre Haiki Matam Kurak Padagi Nong Surakpa Matamda Yurak Padagi Pibam Sadan Leramba Tawal Bamon Lerekta Leba Jupiter Club Ki Batak Thangba Jinga Tin Ngasi Social Worker Sobita Maibana Club Asigi Thomi Singda Kosinakre Sobita Maibana Club Asigi Awat Apa Yang Sinbirakpa Asigi Dambag Club Asigi Thomi Singna Sobita Maibam Muthagat Pongdorli Lepak Miam Gi Fanaba Thok Thorum Kayada Mangjil Thana Chen Chongjer Raklibi Social Activist and International Awardee Sobita Maibamna Tung Koina Miam Gi Seba Hena Tawba Ngamba Oirasunu Haina Yaipam Mangol Pirakli Ningsing Bay Sobita Maibam Hojik Humanitarian Service Group Ama Oiba Like Minded Group LMG Manipurgi Active Life Member Amasu Oibatanatana Landam Sigi Tuan Ba Awa Anak Kudong Sadraba Kayagi Damak Laiba Tengbang Lok Kayagi Su Member Oidi Youth Development Partner Organization YDPO Arapti Amadi Urup Arapti Development Coordinating Committee Manipur Anin Sinduna Larik Pom Mahiroi Sing Taram Opagaloidana Asam Kudol Piduna Puning Tawat Creek Arapti Awang Lekai Haining Makong Ground the Pangtok Kiba Taram Opagi Thromda Manipur Legaki Planning and Development Authority ki Chairman Su Oriba Kerau Kendra ki MLA Laurembam Rameshwar Maitena Athoy Mitunglen Manipur Legaki Social Welfare Department ki Joint Secretary Banti Konthau Zamna Throm Mapu Kerau Makting GPG Member M. Joy Kumar Kiamgai Muslim Arapti GPG Chairperson W. Birchandra Kiamgai GPG Chairperson Koijam Subhas Sanam Sandrok GPG Chairperson Kangabam Sundar Kerau GPG Chairperson Asem Momon Kerau Maktim GPG Chairperson Muhammad Basir Khan Kiamgai Muslim Arapti GP Ward number 6 ki member K. Priyo Kumar Ward number 7 ki member M. Bina Laiba Ward number 4 ki member Muhammad Yunus Ali UADC OC ki President K.S. Chandrababu Amadi Comprehensive Concept School ki Founder P.S. Hemanta Maitena Akanaba Mitunglen Sing Oina Saruk Yaki Pathoy Mitunglen gi Warol da MLA L. Rameshwar Maitena Hai Lamdum Asigi Tungi Laibak Lepkadoriba Mahiroi Sing Asibu Tinjang Kajang Daba Mikok Thongba Mioi Amamam
oihanba haibasi tangai fadabani makoi bu awangbat mahai thak phanghan bada aikoi punamakta thodang laminasi makoi bu lairik khaktada natana tongan ba hiram singda haithoi singthoi hansi mahiroi singnasu kaidounungda ninghannabat tawdana pandam ama thamdana pandam adu phangdriba fawba hotnaba lepiganu loinana aikhoigi thawgulon bevar chatnak lichat singbu ngangna chatkadabni hainasu MLA Rameswarna mahiroi singda apel tawki Uttar Pradesh ki Prayag ta pangthok liba Mahakumbh Mela da ngasi yamna chauna mai chakre misi minagi paudi hojik pawi oina phangba ngamdri haina officials singna phongdoki mai adu Mahakumbh 10 city gi sector 19 da hor kibani police na hai kibada chakthong cylinder gas pokharak padagi hor kibani hari chawrakna 10 tara manga dagi tara nipan pawu chakre Akhara police station ki incharge Bhaskar Mishrana hai kibada Mahakumbh Mela ki sector 19 da cylinder ani pokhairak tuna yamna pak channa mai chalak kibani Prayag district magistrate Rabindra Kumar nasu hai kibada Gita Press ki 19 suba sector nongthili pungmari makhai tawada mai chak pahoraki mi sibagi paudi tadri hojikti phibam adu laksin bangamle Uttar Pradesh Chief Minister Yogi Adityanath na hai kibada Mahakumbhda mai chapagi thodok adu nungaite thodok thopamda senior officer sing sanction khre Mahakumbhda thokyo mai chapagi thodok na mi puno put nungai han khidre administration na khudakta relief amasung rescue operation lokat khre mi puno makpo asoi angam thoktana ba ima ganga da khurumjari haina Mahakumbh 2025 के official सिंगना फोंडोकी January 3 तुक्तगी होकिबा Mahakumbh asi February 23 फाव चथगनी Mahakumbh मनुंगदा मिलियन 103.2 ani hena sangam tribeni da irukre ngasi nomaijing numit lining balak nifu teruk daswing mapan manga hena asengba irupa holy dip tauki haina official singna फोंडोकी sanabagi pau Wata Panthoibe Association MPA Thongaujam Sinduna Thongaujam Playground Chathariba second Ima Panthoibe Trophy 2025 ke ngasi sanakiba match anigi ahan background da Langland FC na Sugnu FC bu panjal mari amada maithiba pikre Langland FC ki panjal singdu jersey number 5 Balina minute tara jersey number 8 Thoithoina Kunmathoi jersey number 9 El Kishana minute kuntramathoi amadi jersey number 11 Prince na minute yankaiga ahapa minute ama chatpada chanke Sugnu FC ki panjal singduna jersey number 14 Wanson na minute nipuma chatpada sankibani ngasigi anisuba ground ki match na TDC Tezpur amadi Lamjingba FC Kerak panjal ani chanaduna draw chatkre TDC ki panjal sing adu jersey number 9 Mathoina match ki minute ahum amadi tratruk aduga Lamjingba FC ki panjal ani duna jersey number 7 yaifabana minute taruk amni jersey number 6 Asokna minute nipuni thoi chatpada chankhibani Sunday FC Manipurna Sindhuda Lamlong Thongkhongda leiba artificial turf football ground chathariba Fort Master Dr. M Manauton Singh and Chandra Sakhi Devi Memorial Football Championship 2024 gi ngasi aroiba quarter final match da EMVFC amadi UVSA anina akanba laba tawnakiba aduda UVSA na EMVFC bu goal ahum soinoda maithiba pikre Manipur hockey ki medyang makada YCCIC kontra alup na sinduna thasi taranitho di chatharakiba taranitho siba yumnam Rasmani Memorial Invitation under 15 boys amadi Women's Open 7 aside cash prize hockey tournament 2024-25 ke nupa kanglupta ICU Larek Yengbam Laikai amadi nupi kanglupta UESPM Tharojamna championship asigi title lokre ngasi sanakiba nupa kanglup ki final match ta ICU Larek Yengbam Laikai na Maira Basikhong bu panjal tan thuitareta amadi nupi kanglup ki sanakiba final match ta UESPM Tharojamna Maira Basikhong bu panjal mari amada maithiba pikhibani
tournament asige nupa amari nupi kanglup ki best goalkeeper da ICU larik embam lekai ge konsam Mahendrajit amadi Maira Basikonggi ti ahingbi anina loki best promising player na YCCICA kontra alup ki Sanroi S Josh amadi TWC tabung koki Sanroi lamngan bi akoi jamna fangki baga loinana ICU larik embam lekai gi Sanroi Darius amadi UESPM Tharojamgi Sanroi Pinky na best defender gi mana fangki amadi tournament asigi best discipline team gi manana Bishnupur hockey da kusinaki tournament losinbagi thoramda wangkai asigi MLA Thangjam Arun Kumar Nongthumam Dilip Kumar social worker Sital Kumar Deputy Director Economics and Statistics P December Singh Adhyaksha Imphal East S Tondang social worker cases Ibo Pishak Singh first Indian hockey camper of World Cup 1978 amadi Sangai Ibemhal Commonwealth Games gold medalist hockey na Athu Mithunglen Thoromapu amadi Akhano Mithunglen oina saruk yaki Aroibada Maroy Pau Amuhanna Dhanamanjuri University amadi Manipur Technical University da sangwat sagat libasing Chief Minister N Biren na yangchin kre District Sports Association Kaksingi ground bu aphaba sanabung ama oina sangwat nanaba thawak paikhalakpa asi miyam gi damak aphaba thawak amani haina Kakching AC gi MLA M Rameshwar na phondokre Masagi Chahi Nepal Khakta Ngairibi Ningthau Khongjam Basilisha na iba Basilisha's Tale Sign Mingthon ba Lairik Phongkre Loinana Kumbh Mela da ngasi mai chauna chakre ngasi damakta di paudam pijaba matang asida losinjari metang tabir ba khwai puno po amuka hanna khurumjari